sarkar hanjalaktabagi haibagi kaisu adumba haibu ngamdri maramdi kainoda madu akoigi leader nasu masi akoi masini hena farani haiba step tu lawrpanina madugidi aina koina comment tawbugi kanosi leiroi do taseng namak aina sai mamang du su panjagi do sacrifice haiba poche aina sai mamang du su panjai MLA khudimul loinum chief minister oiba yabai qualified oirabneba adu su chief minister ki post ama khataneba adu mamayam du ida sum chatlagadi langani aduna sacrifice to ngamba sacrifice akoi su mamang tam du stowi akoi su dum sacrifice to ngame sacrifice to boda khale ada masi ki post is chief minister mun wini ko paine na chatpa ma hek to ise masi ki post idi yam da sena nuai ni ada masi ai ko ning de madu ai na sum khan bada madu gi nataba topa root boss am le ngada mal chief minister phamuna bagi sarkar gai bine gai na maju kan thoi dana resign to ri du maram le ngone tawning na to woro moy ada mayam na de resign to ri do madu chief minister muna mayam do na do da na hai bagi ne na kale ai da du gi ne khan de masi manipur thoi be issue se ai na maram moy ga thopuni hai ga di pare ai to bi gi hai bu su be chi ya natragana masi aina adu tawragadi irang sina nemtharani na khallagadi ai tawbo oirbe yai na khadmai khalle ada aina ai assumption ni ko admai khalle aduna madugi chief minister munabagi sarkar kaibni gaina resign tawni gai haibagi pot ama thoise is very unfortunate adu project laiba film series da haiba tare akoi mamangda haibi chahi ani maya habitare sigi matam sida akoi stage de le honorable MLA mayamna wa virakba adegi honorary liba koi gi samjanana ba jing amasung tum khanari ba nuaina driba ni samjanana ba honorable tum kyam wai kitang hek pharabaga amana to ama heta taklauna issue ma heta amana to ama heta taklauna issue ma tori se mayamna chen uram babingna su uram kitang peace lai haidi moi ka kana no paw pawno ne di khangdaba koina bhamen tawba ada haiba sungam daba mi kharne swai de heta nomoi to ta ka phala ga bom khre ta thada laga heta irang heta lehen summa je thangkang ka yara thokre aduna maram oy kan si khangde ma si mi kharna di pre plan tawne na khoi di lowi maram de da akoi honorable chief minister na former chief minister na pamam ba se peace neba ado aina maram or kan aina to kan da peace oini haiga di to kopi ge na to ko ma le bai aduna ai mana peace to na ba jiribam do bu osno hagsit wai sa da na se de irang to im sumo thangang ga rak lai re na do ji peace la kan da khara tang peace la kan da chato chasin gi akoi chang thok chasin to wi ya dri ba se masung ma si yarak na bagi aina to ga di madu yaraga praja sing punna ma toina le hoba na fe adubu whereas mana resignation to matam da aini am appreciate to ba akoi ni am nuai ju de some points kha yauraga akoi pibiri do masi gai di to da yaro hai ba photo madudi ai yamna thaga le na I want to former chief minister boy thaga le na hai ni